Krista Gaming da I have Eisen nungchin na mayambu salam kachari. Howji akhui passion week sida ten na akhui series message topic mutungin na akhui na present tawjani ngasi se yamna maruiba event ama topic ma ina mayambu share tawjani topic di kaino haraga last supper. So last supper habse Aroiba Chakhangba Aranchakhangba hai aduna aina mitulon yam ashoba lagi du mayam ko piu last supper habse Jesus Christana maki trani thoshboga Aroiba chakchaminaba aduni masise Good Friday mamangda second sing ga hing numdang sida moi chakchaminabani aduna akhina Lord Supper se akhina haziki tanadringa da akhoi background khitang yeminasi ko background si kaino harega chahi khudingi Jehudi singna Israel singna mokhina asigi Aranchakhangba si moina festival si moina ngakpani aduna Jesus Christ si magi sibok singa puminabani ko aduna English ta hari angawbolon da Passover hai ko aduna Passover si kaino haiba ina kitang example da pini ya ai ni pibo atang bliss po kitang bread si pibiro masimana bread si pibe si tan pibe si kanto laga Passover ko Passover da masi Passover ko laga master taba madu English da Passover he adu may tilon da ko heridi Aranchakhangba hai ko madu na masi si karigino mo ko na masi si mo na festival si na pasi kunariga Israel singbo Egypt da mahoina bondi na leiba matamda ishor na mohibo minai wana bondi le adudi kanthok pibado madubo lak pone moi tobuni aduna masi se mausa gi mahoi ki nisan haiba thada Hebrew singi Israel singi thada ming ni ko thani ko tantra ni pan da mohoina si se ngapuni so nimit ni pan ne ko nimit ni pan sida ahanba nimit ni se moi chaksabani ko aduna adumai dawduna haziki mausagi mohoigi Aranchakhangba se kamai tobla hare imungda moi thamni moi chakse kai no harega tan ko unleavened bread hai ado unleavened bread happy di mohina asigumana tabane mohina hida haptaba ko madudo laire ani shubada mohoigi darkha mahi laire wine hai ado moi mosa cup mari legan mane ado ga mohina akoi mitulon na kari haigra khangde bitter herbs hai ko herbs hai bisidi akhaba ko akhaba hai tare ko ado khoi di lekte akoi rom gi hai tare chanam hai gira ko diga cinnamon hai gira yengang hai gira dum ba dum aina dum buhan buhan ko ado kamai do ba haraga mohina pun matam angang singna mahosa gi moi custom de angang na lekhalaga angang mana ani na lekhalaga kari gi dum akoi si tobra hamoi hangani onatraga maruiba question madi ngasi gi numdang se kari gi atei numdang di kayam khetna bra haibisi mo ham aduda ahna mana lekhakni adu mana wali si mana mohoi gi wali si mo saba ho ni mohoi na kamai na Egypt da mohoi gi mapu sing Egypt da bondi lai ram bra mohoi na ishoba law matam da Israel is ishorna mohoi gi parnado tarami law tarami the man of Moses Thabane. The Moses the Tharaga convening like Mako. I think Mahagna, I'm not English to have the plagues hay go. Kariagra, Laina Bumba Tara Moilena go, Tarado. Tarasi, Tara shooting at the Mapan Luraga, Tara shooting at the Ishorna Moses Bokobani. Kariginaga, Fellowship Shuyadre. Man of Moses, Ishorna Moses Bibani. Masinum Dandi, I Ashiva Procani. Da ay chakani Egypt gi sahor sa pang talaga imung gi ahan ba macha to ana talaga sa ahan ba madu ay na hakani aduna Israel sing bahayo yaw do hatlo magi ido thonganda mapana tayo adurati ay na chap ngasindang ahing chap matamda ay na ido ubo matamda ay mo gi mundo ay na chamay kara ba si shiro haloy hairaga dum mana instruction pibane aduna adugini ahingda Egyptian king gi ni loina mak imungda ama ahan oila chaga sibane aduna
aduna mahoibu kanbi aduna Pharaoh na Moses ka Aaron ba kauraga haibani chatlo ai mi sing si thadok piro na mi du puraga nang chakho yare ai yare na haibani adu gi mohoina ngak pone dumi ko adun haji gi mohoigi Passover si ko adu haji Jesus Christ nam ka purmog tamda haji Jesus Christ na mana khatongana matodore mana adu gi numda man tan lawraga ko tan lawraga mana tukairaga magi siboksin da haibani chao lo aigi hakchang ni na hui kita ma ai hakchang se kai bani broken haibani ko chao haibani aduga mana da khama hi da lowi lawra thapu masi ai I ni masi na ai I sina pa mi ke ge pa copy gi ni aduna masi se ai anoba wa yel ha ga anoba wa re ga new testament he ko new covenant he masi new anoba ne haibani aduna mana adu hai loriga mana hai masi se ai bu nishin ngai do this in remembrance ai bu nishingu asi noi na sabam tan ai bu nishingu hai nishin ma do karino nishin do karino hai bi ai na nakhui da mak kya wabra ai na nakhui da mak shiba ai na nakhui da mak ta kya awanam thing ma se adu ai bu hat pa se nakhui gi pap gi bondi de gi kanbi de pang kanbi ngai da mak niku hai Israel hana Egypta kanbi budo minai bondi digi ko adu digi kanbi ne ngasi di akhoi damang di pap gi bondi digi aina kathopi bu ni haina adu nokoi na kaw ba yade ni singwa ha adu na chin naw sa masi ni mitchida mana adu ni mit mana Jesus Christ na haibisi haji di masi ai ni ngasai gi yaw hat budo ai ni adu ai mak ni haibini ko aduna makhoi na jaw hat budo jaw do Jesus Christ bo point to Jesus Christ wanda ma mui wan Jesus Christ na numit ma hat kan het aduna chinaw sa ngasi gi numit Aranchakhangba haibini misi yamna morui bani masi na Jesus Christ akhoi da mak da shibi ba akhoi da awanang thengni ba masi se akhoi na mon na khan do ne serious na akhoi lo do ne alawraga akhoi na serious lo der di akhoi na mon na khan der di akhoi gi da mak yamna danger nei akhoi mon da ko akhoi gi lomba nai da ba akhoi gi punchi do kaman asiba oigera anatra ahingba oigera norong to oigera mango da oigera haibisi question ne duna chinaw sa kaya akhoi rakta isorbal fajanna langsin da ba isor Christian di oiraga aduba langsin driba leiriba surrender to driba leiridi munna khanbiyo si akhoi na si Jesus Christ na yamna angak pataw si yamna akhoi bo free people si akhoi loshin di akhoi da mak yamna wawa thing duna yamna hope ama yamna chawrba si akhoi pibi bi duna mang na khoi na munna khanbiyo isorda langsin biyo adagi nang lomman nai da ba eternal life lomman nai da ba ahing da na pibi ni aina mayambu aina request juri na khoi na pi sindra leidi pishudu puni hongsi akhoi gi ayola ran pa to haidoksi gi shomon da khoi changchin si aina ngasi gi nimit sida yamna moruiba event sida aina mayam share to jumni aduga na khoi na kari prom leiribra aduga parna toning ba leiribra khanghan biyu hoi parna to mina si aduga khoi gi makha da YouTube ya si makha da khoi na comment pibiro aduga na khoi na prayer request leibra haibisu to hoi pibiro haina masi se mayam na bopi phangmoi sinu haina aina ngang ba haijadu si aina hotna je bisi mayam na kopiyo de ga ishona bopi ba si amen thank you